थौरमगी मखा चथजरकपदा हौजे अमुक थमजरी इंस्पेक्टर तयाई की हंजिनबै एपिसोड 400 हुम्फुमापन सुबा सरू ngaraंगी मखा वारी अमदी खोंजेलदा जेम्स हेगुरजम हौजे लांथोकजरी इंस्पेक्टर तयाई की हंजिनबै एपिसोड 400 हुम्फुमापन सुबा सरू अहान मक्तदा इंस्पेक्टर तयाई ताबिरिबसिंगु जेम्स हेगुरजमना तराम लोकसभा लोना नैकोकनोना खुरुमजरी ngasi supudona laksari inspector tayai chamgaga humpumapan suba tangka ngasi gi tangka ngasi miyam gi dama khanjaraga sagat chaba tangka kaman afaba sing loksin biu phattaba sing nakanda thambiu phattaba sing asi matau tamge haina khanbiganu awa famda soidana tagani ima pabu hojikti ai khoi gi priya gi chumba phangni ai khoi ne kari gumada mukta thajaki ai khoi na mangda phawba manglu daba aduga DC gi machanupa sanchit police ke khutta thaduna mahak masana maran yajak adugu ima ai khoi gi priya na wafam ase ai khoi da kari gumba amata phongdok lamti ai khoi da no mata sumhak na hairam deni ma ibungo pomnamak mahak na ne nangna nungai khiron nangna lana khan khigani haiduna mahakna tawribani mabungbu mahana kayada nuksijai nahakpu mahana kayagi matik ningse mafam asida larik tamduna leiraga adugumba paudu tarabati mabungna kari khan khini haiduna khanbagini ne bungo ima karigumba ingit amatang pirambo irabati adugumba thodogodu lei haiduna ingit amatang pirambo irabati ai negi chanupi bu kaidongeda mathanta thadok loi aira kaidong nungde chanupi bu thadok loi nei magi bungo mana nang mukhan jabasi kayagi mati khanjai mabungna warokini mana warokini yamna kina hangoina chachabani nei bungo ima aduk luraba tanphamdu da mana karigi da makta hairam da banoi ma mahakna khajik tang hairam labadi sium khudong tibasi bu tholamgadra ima priya ibungo mohendra haukhre pomnama nasanupi gi marai bakta tamlamba haibaduni ni mai khoishu khongang da chanana batauge mafam masida leiraga sana thawai thakiba mafam ni khalubada puningse leita pham khang khongang da nakoina piklinga chen chungduna sanaba mafam aduda isabu ningsingduna leirurake marakta nang sulau nangi thabak hangwa matamda mafam aduda lau namaga egadi ngasi sananaba tauke mama pochai kari losananaba tau khoi sananaba tau sine khoi moi pabu ai soidana ai su khongang adu lakani ai gi thabak sine yadabagi ai khongang da pokani khongang da charopani babu ai soidana lakani e pabu gi maga thadoktana aina kaidung da mafam asida leiro ai soidana make da maklakani mohendra nangna laktaba pabu gi di thodokpa leite ne he nangi na thogodu yana na badum tawne nangna ne marak ta nong phadok lakpa naga pabungi manakta lakpado madu mangaire hojikti anauba manglan anauba asa ai gi leitre ne nangi matik sare dana nang mi moire adugu na chanupi taibang thadok tu na chakre mahak na mangjarami do manglan kaya leita laire ba kaya gi makhoi gi mateng pangani makhoi gi tongan ba court ta tholok yetna ba kaya da mukna ba kaya da laire ba miham gi mateng pangani haidan hairam manglana do punamak mangle dana pabung ayum phoba thingani ye hoi phare ai khoi losan ge ko tamo
ꯃꯪꯒꯣꯜꯖꯥꯎ ꯇꯥꯃꯣ ꯅꯅꯥꯎꯗꯤ ꯂꯥꯟꯗꯕꯅꯤ ꯅꯅꯥꯎꯅ ꯃꯇꯝ ꯆꯥꯅ ꯄꯥꯎ ꯄꯤꯗꯕꯒꯤꯗꯃꯛ ꯅꯅꯥꯎꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯌꯦ ꯃꯪꯒꯣꯜꯖꯥꯎ ꯅꯪ ꯋꯥꯔꯧꯕ ꯌꯥꯗꯦ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏꯅ ꯂꯥꯟꯅ ꯈꯜꯂꯨꯔꯦꯗꯅ ꯇꯥꯃꯣ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯟꯐꯝ ꯊꯣꯛꯏ ꯑꯩꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯏꯔꯤꯜ ꯂꯩꯇꯕꯗꯒꯤ ꯑꯩꯅ ꯄꯪꯂꯨꯕꯗꯒꯤꯅꯤ ꯌꯨꯝ ꯑꯁꯤꯗ ꯑꯩꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯑꯩ ꯑꯀꯤꯕ ꯐꯥꯎꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯒꯤ ꯏꯊꯛꯇ ꯍꯩꯊꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯄ꯭ꯔꯤꯌꯥꯕꯨ ꯁꯪꯅꯕꯒꯤꯗꯃꯛ ꯑꯩꯅ ꯄ꯭ꯔꯤꯌꯥꯕꯨ ꯁꯦꯟꯅꯅꯕꯒꯤꯗꯃꯛ ꯂꯩꯍꯧꯔꯒ ꯑꯩꯅ ꯄ꯭ꯔꯤꯌꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕ ꯉꯝꯈꯤꯗꯕ ꯃꯗꯨꯗꯒꯤ ꯑꯩ ꯏꯁꯥꯁꯤ ꯏꯊꯛ ꯊꯛꯀꯠꯄꯗꯒꯤ ꯑꯩ ꯀꯤꯕꯗꯒꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯅ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯒ ꯑꯩ ꯂꯣꯠꯇꯨꯅ ꯂꯩꯈꯤꯕꯅꯤ ꯃꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯇꯥꯃꯣ ꯃꯪꯒꯣꯜꯖꯥꯎ ꯅꯪꯅ ꯑꯩꯕꯨꯁꯨ ꯉꯥꯛꯄꯤꯌꯨ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯃꯦꯝ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯏꯆꯟꯅꯨꯄꯤ ꯃꯥꯡꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗ꯭ꯔꯤꯉꯩꯗ ꯅꯪꯕꯨꯁꯨ ꯑꯩꯅ ꯂꯥꯟꯅ ꯂꯧꯔꯤ ꯃꯔꯝ ꯑꯁꯤꯅ ꯏꯃꯨꯡ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯅꯨꯄꯤꯕꯨ ꯑꯩꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯩꯅ ꯇꯥꯟꯈꯤ ꯃꯍꯥꯛꯄꯨꯁꯨ ꯋꯥꯔꯧꯗꯅꯕ ꯍꯥꯏ ꯑꯗꯨꯒ ꯅꯪꯒꯤꯗꯃꯛꯇꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯅꯪꯅ ꯊꯕꯛ ꯁꯨꯕ ꯌꯥꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯂꯩ ꯇꯥꯃꯣ ꯇꯥꯃꯣ ꯅꯅꯥꯎ ꯀꯔꯤꯃꯇꯗꯤ ꯂꯥꯟꯈꯤꯗꯕꯅꯤ ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯅ ꯈꯖꯤꯛꯇꯗ ꯑꯩꯅ ꯃꯦꯝꯕꯨ ꯊꯤꯟꯗꯣꯛꯄ ꯊꯣꯛꯂꯤꯉꯩꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯑꯩꯅ ꯃꯦꯝꯕꯨ ꯊꯤꯟꯗꯣꯛꯄ ꯊꯣꯛꯂꯝꯗ꯭ꯔꯕꯗꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯂꯝꯗꯕ ꯌꯥꯏ ꯇꯥꯃꯣ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯃꯪꯒꯣꯜꯖꯥꯎ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯃꯦꯝ ꯑꯗꯨꯁꯨ ꯃꯥꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯔꯛꯏ ꯍꯥꯏꯗꯅ ꯅꯪꯅ ꯍꯥꯏꯌꯨ ꯃꯐꯝ ꯑꯁꯦ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯁꯤꯗ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯎꯒꯅꯤ ꯍꯥꯏꯕ ꯐꯔꯦ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ ꯆꯦꯛꯁꯤꯜꯍꯧꯗꯕꯗꯒꯤ ꯄꯨꯝꯅꯃꯛ ꯊꯣꯛꯈꯤꯕꯅꯤ ꯐꯔꯦ ꯅꯪꯁꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅꯒꯨꯝꯅ ꯑꯗꯨꯃꯛ ꯊꯕꯛ ꯂꯧ ꯑꯩ ꯄꯥꯕꯨꯡꯒ ꯏꯃꯥꯒ ꯑꯩ ꯈꯨꯡꯒꯪꯗ ꯑꯃꯨꯛꯇ ꯊꯤꯜꯂꯨꯈꯤꯒꯦ ꯄꯥꯕꯨꯡ ꯏꯃꯥ ꯄꯣꯠ ꯆꯩ ꯍꯥꯞꯄ ꯂꯣꯏꯔꯕ꯭ꯔꯥ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯃꯪꯒꯣꯜꯖꯥꯎ ꯍꯧꯈꯤꯕꯗꯤ ꯍꯧꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯏꯆꯥꯅꯨꯄꯥꯒꯅꯦ ꯅꯈꯣꯏ ꯅꯨꯡꯁꯤꯅꯅ ꯐꯖꯅ ꯂꯩꯌꯨꯀꯣ ꯄꯥꯕꯨꯡ ꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯐꯅꯤ ꯄꯥꯕꯨꯡ ꯂꯥꯛꯑꯣ ꯃꯃꯥ ꯆꯠꯁꯤ ꯃꯣꯏ ꯄꯥꯕꯨꯡ ꯗꯤꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯖꯦꯜꯗ ꯂꯩꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯕꯨ ꯃꯄꯥꯅ ꯑꯆꯧ ꯑꯁꯥꯡ ꯑꯣꯏ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯃꯥꯕꯨ ꯖꯦꯜꯗꯒꯤ ꯑꯃꯨꯛ ꯊꯥꯗꯣꯔꯛꯀꯗ꯭ꯔꯥ ꯀꯔꯤꯒꯤꯅꯣꯅꯦ ꯃꯃꯥ ꯅꯪꯅ ꯑꯃꯨꯛ ꯋꯥꯐꯝ ꯑꯗꯨꯕꯨ ꯍꯧꯗꯣꯔꯛꯂꯤꯗꯨꯕꯨ ꯑꯩꯗꯤ ꯌꯥꯝꯅ ꯆꯤꯛꯅꯩ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯃꯆꯥ ꯑꯗꯨ ꯐꯥꯍꯜꯂꯒ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁꯀ ꯃꯥꯟꯅꯔꯒ ꯑꯃꯨꯛ ꯊꯥꯗꯣꯔꯛꯂꯕꯗꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯤ ꯍꯥꯠꯂꯨꯔꯒ ꯑꯃꯨꯛ ꯂꯩꯔꯕꯗꯤ ꯑꯩꯗꯤ ꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃꯈꯛ ꯐꯥꯎꯏꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯃꯃꯥ ꯍꯧꯖꯤꯛꯃꯛꯇꯤ ꯄꯨꯂꯤꯁꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯔꯤ ꯃꯥꯒꯤ ꯃꯊꯛꯇ ꯆꯥꯔꯖꯁꯦ ꯊꯥꯡꯒꯠꯈꯤꯒꯅꯤ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯒ ꯀꯣꯔꯠꯅ ꯃꯥꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯆꯩꯔꯥꯛ ꯄꯤꯒꯗꯧꯔꯤꯕꯅꯤꯅꯦ ꯃꯣꯏ ꯄꯥꯕꯨꯡ ꯀꯣꯔꯠꯅ ꯆꯩꯔꯥꯛ ꯄꯤꯔꯕꯁꯨ ꯃꯄꯥꯅ ꯑꯆꯧ ꯑꯁꯥꯡ ꯑꯣꯏꯕꯅꯤꯅ ꯑꯆꯧ ꯑꯁꯥꯡ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯑꯃꯨꯛ ꯃꯥꯕꯨ ꯀꯔꯤꯅꯣ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯃꯤ ꯍꯥꯠꯂꯨꯔꯕꯁꯨ ꯕꯦꯜꯗ ꯊꯣꯛꯄ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯗꯨ ꯊꯣꯔꯛꯇꯨꯅ ꯃꯥꯅ ꯑꯃꯨꯛ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯃꯥꯅ ꯑꯃꯨꯛ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃꯈꯛ ꯂꯩꯅꯤ ꯃꯣꯏ ꯄꯥꯕꯨꯡ ꯃꯃꯥ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯥꯏ ꯀꯣꯔꯠꯇ ꯑꯃꯨꯛ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯇꯥꯔꯦꯗꯅ ꯃꯥꯒꯤ ꯃꯊꯛꯇ ꯄꯤꯔꯤꯕ ꯆꯩꯔꯥꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯦꯟꯗꯦ ꯐꯥꯔꯁꯤ ꯇꯧꯗꯨꯅ ꯍꯥꯠꯄꯤꯌꯨ ꯍꯥꯏꯗꯅ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯅ ꯀꯣꯔꯠꯇ ꯁꯤꯡꯅꯕ ꯇꯥꯔꯦꯗꯅ ꯀꯔꯤꯒꯤ ꯃꯥꯒꯤ ꯃꯄꯥꯅ ꯑꯆꯧ ꯑꯁꯥꯡ ꯑꯣꯏꯔꯒ ꯀꯔꯤ ꯑꯣꯏꯔꯒꯦ ꯀꯣꯔꯠꯇ ꯁꯤꯡꯅꯕ ꯌꯥꯕ ꯀꯌꯥ ꯂꯩ ꯑꯩꯈꯣꯏ ꯂꯦꯝꯅ ꯇꯣꯛꯂꯣ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯋꯥꯔꯤꯕꯅꯣ ꯅꯆꯥꯅꯨꯄꯤꯒꯤ ꯑꯆꯨꯝꯕ ꯐꯪꯂꯒꯗꯕꯅꯤꯅꯦ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯅ ꯁꯨꯝ ꯆꯤꯡꯅꯖꯕꯒꯤ ꯂꯥꯛꯑꯣ ꯅꯆꯥꯅꯨꯄꯥ ꯉꯥꯏꯗꯅ ꯂꯩꯔꯦ ꯂꯥꯛꯑꯣ
ꯆꯠꯅꯕ ꯇꯧꯁꯤ ꯈꯨꯡꯒꯪꯗ ꯆꯠꯁꯤꯂꯣ 누아래 chen pai ba gaji ko ho bana te da khudi amuk thi bada ina khun bani ai ina khun bani oi yamo akhoi yamo do krai le kar no to jibo yamo kai le ge yamo kari no no mu ura thorori do nang he lak pa sima nong mate ingna tapna lak pa isi sunga ho yaudi kari no ura thoror ge adum la idubo akhoi yamo ge all in there do ge konjel si sai ta woi ba no mo som le mi hen gi dana ma mai thang di ko wa ma harak da minute ama sang kani ko kari muk to gi nang na mo hek lak pu gai ngon da mo iran ga sijel isin kramai to bono adu ga na de khoi yambung bu kai no ne matam pur mak ti pak da pak sa le bai phada phajara ba khoi yambung ai jini khoi yambung hare di lo re khoi gi pura the end the first the end es kari no mathong ma sa di nang na harau bu gi maram si maram ma di le pam thoi kari gi damakta nang na harau ni no du aina hangdok si talen as kari no yam ko ya hai du kai no samai to bani da na raw so jik tek tek sum to bu gi kar ma di thojare da ahan ba di na te ador su thau hali adum cheli adum khami horon khom da ma khon dum thoi hana di amung gi gari to to chapani hadak ti na na po chai tha ba gi mana masing sum yong khal bu de pesa pai khalak thana kai ro le kai sin nonga lu sai to ba sen pu gi ga ngai le ro mjing gi di as ai gi wadi sen pu bi di mal sang yaw tri sel ta pon dre singare du na tri sel pi to khor khana ba ho bu cha mane kai ga na ni mo yamung gi de pamung na su pesa yam na thadu yamun su yam thadu ber ke nom to yare de yare ai gi di sel tha do ku na ti mingon da ngam khram ting pang bai wan hayeng mo khoi le kan piro na as yamu wada ne mi shori je nati yamu bo bhole ap turi brain lamda masi da bu free de karai de thabuk to ga duri ge free har ga na free jina tem cha dam ni ko free de ne tong ja ba isi karim lai de free is de dum free sat pedo loin free sat pedo tharoi ching rabada thur ta tor ga tharoi ma thundo yaram dare na thotu chung ga ga manung da kai yaw de free jala de free do mo re cha ma ne husen khong mo da ma kon tholok to go mani ka su kan da wa ne da khubak na mo khubda kise ma kon tholok ta bai duni yamo ai gi wa de free gi wa je toksi yamo pasha puri ring khar ga section biu maming ma tha ga phasen isan biu nanaw gi dine sendoi se yamdi only ani ka bi adra ai se khoi le kai de di ani sha bi ne ma yang no loi khang da ming phau da lambi da di ani sha bi krai sali no na hanga bane halam sing as nung bo noi subu suro ba no ba paisa gi wa si de dum phang ye dun adu yamo ai ne maro lak chari se am na ngai ba paw le re kari paw mung le ba yamo paw ti dum phau no bi ram gani da khoi isan to mi ga paw bu de dum phau ne adu kari no nang hari bo kari le re akhoi nuk si do ai ni sai phone to ru ba de kari no ma gi su ki no khona ba po chei adu yam hai ra khra ba madu khara leibada mating pang biu gan nuksi khara ne khoi nuksi na har ku ai gi thawoi de nuksi ba phau ja ne yamo as o to ga ja ni ko sai tawoi ba nuksi ba kai na nuksi bi kari ha ngoni nuksi khara ja ni sai tawoi ba yamo mu kari to nuksi dro jan to mi do kari no nang ngi wa do isan to mi gi nuksi na de na nuksi na leiri adu ga nuksi dra hai sibo kari no ba nang na mu hari do as yamo wa do wa na te da na na point de lak se gi mi yes ai point jim ko sinida karino aina leidori du karino kamai to bono nuksi nang na haisi bu kaino nuksi na bu sat hayu ne nuksi bi na bu nuksi na ina hai adamana lai hero bu jogoi saru ge hairo poi wani karai da lai hero ri bu ji bo no murak sida hairo mana oji isan tom bi ge dai da lai harauri ye isan tom bi ge bo gi thoga do adu gi ba pa du de leba lai ko du de lai harauri ye yamo sida ge no ngai bisu kari de ge as yamo no do ngai bu lo sai to lai harauri ye lai harau bu do ko shi ye mo shi no to wi wa ni mi no lai harau ge ko ne ke do sai no na ti ko jo ko sa phong do sun na ti ko le ka shi le ring ge de pun na jo ko sa min na bu du ye adu de sala ko jo ko yo bu su ya ro mi gi le kai ni de na du ge jin khong kok se le ge jo ko sa bi ya do sun na ti
ꯃꯤꯅ ꯖꯒꯣꯏ ꯁꯥꯔꯒ ꯑꯩꯈꯣꯏ ꯁꯨꯝ ꯌꯦꯡ ꯂꯩꯔꯨꯁꯦ ꯍꯥꯏꯔꯣ ꯑꯁ ꯌꯥꯝꯕꯨꯡꯖꯤꯁꯨ ꯁꯩ ꯇꯧꯋꯦꯕ ꯊꯃꯣꯏꯗꯤ ꯄꯤꯛꯈ꯭ꯔꯄꯣꯠꯅꯤ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯔꯅꯤ ꯑꯗꯩ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯗꯨꯁꯨ ꯑꯩꯅ ꯌꯦꯡꯉꯅꯤ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯅ ꯀꯩꯅꯣ ꯏꯆꯟ ꯇꯣꯝꯕꯤꯗ ꯑꯗꯨꯝ ꯌꯦꯡꯉꯅꯤ ꯑꯗꯩꯗꯤ ꯁꯨꯝ ꯌꯦꯡꯅꯔꯒ ꯆꯥꯛꯅꯔꯒ ꯀꯩꯅꯣ ꯅꯨꯡꯁꯤꯕꯒꯤ ꯃꯅꯨꯡ ꯆꯟꯕ ꯅꯠꯇ꯭ꯔꯦ ꯃꯤꯁꯤꯕꯣ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤꯗꯤ ꯎꯅꯕ ꯈꯣꯠꯅꯕ ꯈꯔ ꯉꯥꯡꯅꯕ ꯁꯛꯅꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯌꯥꯎꯗꯧ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯌꯥꯎꯗ꯭ꯔꯗꯤ ꯀꯗꯥꯏꯗ ꯅꯨꯡꯁꯤꯅꯕꯗ ꯄꯨꯡꯆꯝ ꯆꯝꯗꯅ ꯑꯃꯒ ꯐꯣꯡꯗꯣꯛꯅꯕꯒꯤ ꯇꯟꯖꯥꯗꯣ ꯂꯩꯇ꯭ꯔꯗꯤ ꯌꯥꯝꯕꯨꯡ ꯀꯔꯤꯅꯣ ꯃꯤ ꯇꯧꯗꯣꯏꯗꯨꯕꯨ ꯌꯥꯝꯕꯨꯡ ꯑꯁ ꯀꯔꯤꯝ ꯈꯪꯗꯦ ꯌꯥꯝꯕꯨꯡꯁꯤ ꯆꯩ ꯇꯧꯋꯦꯕ ꯊꯃꯣꯏꯒꯥꯏꯁꯤ ꯄ꯭ꯔꯥꯟ ꯑꯃ ꯆꯥꯛꯄ ꯌꯥꯎꯁꯜꯂꯛꯑꯦ ꯆꯩ ꯇꯧꯋꯦꯕ ꯑꯁ ꯀꯔꯤꯅꯣ ꯈꯪꯗꯦ ꯁꯣꯔꯒ ꯍꯣꯟꯗꯦ ꯀꯔꯝꯍꯥꯏꯅꯕꯨ ꯉꯥꯡꯉꯒ ꯀꯅꯥꯅꯕꯨ ꯇꯥꯗꯣꯔꯤꯅꯣ ꯑꯗꯨꯛ ꯌꯥꯝꯅ ꯊꯨꯅ ꯈꯞ ꯂꯥꯎꯔ ꯉꯥꯡꯉꯤꯗꯨꯕꯨ ꯀꯔꯤꯅꯣ ꯃꯤ ꯅꯪꯅ ꯇꯧꯔꯤꯕ ꯂꯣꯟꯗꯨꯕꯨ ꯑꯁ ꯌꯥꯝꯕꯨꯡꯅ ꯃꯔꯣꯟ ꯇꯞꯅ ꯉꯥꯡꯕꯅꯦ ꯑꯩꯅ ꯃꯔꯣꯟ ꯊꯨꯅ ꯉꯥꯡꯕꯅꯦ ꯑꯅꯤꯃꯛꯀꯤ ꯋꯥꯐꯝꯁꯤꯗꯤ ꯌꯥꯅꯕꯝꯗꯣ ꯄꯨꯔꯛꯁꯤ ꯀꯩꯗꯧꯔꯒꯦ ꯌꯥꯝꯕꯨꯡ ꯑꯩꯅ ꯉꯥꯡꯉꯤꯁꯤꯁꯨ ꯂꯣꯟꯅꯤ ꯌꯥꯝꯕꯨꯡꯅ ꯉꯥꯡꯉꯤꯗꯨꯁꯨ ꯂꯣꯟꯅꯤ ꯑꯩꯁꯨ ꯑꯗꯨꯝ ꯇꯞꯅ ꯉꯥꯡꯉꯁꯨ ꯑꯗꯨꯝ ꯇꯥꯖꯔꯤ ꯑꯩꯅ ꯊꯨꯅ ꯉꯥꯡꯉꯒꯁꯨ ꯌꯥꯝꯕꯨꯡꯒꯤꯗꯨ ꯇꯞꯃꯟꯗꯅ ꯑꯩꯅ ꯊꯨꯅ ꯉꯥꯡꯉꯤꯁꯤ ꯌꯥꯝꯕꯨꯡ ꯎꯄꯥꯏ ꯑꯝꯇ ꯁꯨꯡꯂꯩ ꯂꯩꯇꯦꯁꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯃꯨꯟꯅ ꯑꯝꯇ ꯇꯥꯕꯤꯌꯨꯁꯦ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯀꯩ ꯅꯨꯃꯤꯠꯇ ꯆꯠꯁꯦ ꯍꯥꯏꯅꯣ ꯂꯥꯏ ꯍꯔꯥꯎꯕꯒꯤꯗꯃꯛꯇꯅꯦ ꯀꯔꯤꯅꯣ ꯏꯆꯟ ꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯇꯕ ꯑꯩꯈꯣꯏ ꯃꯐꯝꯗꯨ ꯆꯠꯂꯒ ꯅꯨꯡꯇꯤꯒꯤꯅꯦ ꯃꯐꯝ ꯑꯗꯨ ꯆꯠꯂ ꯁꯪꯗꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯏꯆꯟ ꯇꯣꯝꯕꯤ ꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯗꯣ ꯂꯥꯏ ꯍꯔꯥꯎꯕ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯅꯨꯃꯤꯠ 5ꯅꯤ ꯂꯩꯅꯤ ꯍꯥꯏꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯍꯟꯗꯛꯇꯤ ꯏꯆꯟ ꯇꯣꯝꯕꯤ ꯈꯣꯏꯒꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯨꯗ ꯆꯠꯂ ꯂꯥꯏ ꯍꯔꯥꯎꯕꯗꯨꯗꯒꯤ ꯍꯦꯛ ꯗꯣꯟ ꯊꯤꯟꯕ ꯍꯧꯕꯗꯒꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯃꯐꯝꯗꯨꯗ ꯂꯩꯅꯤ ꯑꯁ ꯃꯐꯝꯗꯨꯗ ꯊꯔꯣꯏ ꯊꯣꯡꯕꯒ ꯌꯣꯜꯂꯦ ꯊꯔꯣꯏꯒꯗꯣ ꯃꯗꯨꯗꯤ ꯆꯨꯞꯀꯗꯧꯔꯤꯁꯦ ꯀꯔꯤꯅꯣ ꯃꯤ ꯅꯪꯅ ꯆꯨꯞꯇꯣꯔꯤꯗꯣ ꯌꯥꯝꯕꯣ ꯊꯔꯣꯏ ꯍꯥꯏꯕꯅꯦ ꯃꯤ ꯑꯣ ꯊꯔꯣꯏꯗ ꯑꯣꯏꯔꯦ ꯑꯗꯨ ꯊꯔꯣꯏꯗꯨꯕꯨꯗꯤ ꯆꯥꯔꯨꯔꯁꯨ ꯌꯥꯏ ꯑꯗꯩꯗ ꯃꯐꯝ ꯑꯗꯨꯗꯒ ꯁꯪꯗꯅ ꯈꯣꯠꯇꯅ ꯂꯩꯕꯗꯨꯕꯨ ꯑꯃꯨꯛ ꯑꯩꯈꯣꯏ ꯏꯕꯥꯏꯅ ꯎꯔꯒ ꯂꯨꯍꯣꯡꯕꯤꯅꯦꯁꯨ ꯍꯥꯏꯔꯦ ꯀꯔꯤꯅꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯋꯦꯅ ꯑꯃꯨꯛ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯁꯨ ꯂꯨꯍꯣꯡꯗꯣꯔꯕ ꯍꯥꯏꯁꯤꯕꯣ ꯂꯨꯍꯣꯡꯕꯩꯗꯨꯗꯤ ꯀꯣꯔꯣꯅꯥꯒꯤ ꯑꯅꯤꯁꯨꯕꯒꯤ ꯌꯧꯗ꯭ꯔꯤꯉꯩ ꯑꯃ ꯂꯣꯏꯔꯛꯄꯩ ꯃꯇꯨꯡ ꯈꯔ ꯐꯔꯛꯄꯗ ꯍꯥꯏꯈꯤꯕꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯀꯌꯥ ꯄꯜꯂꯛꯇ꯭ꯔꯕ ꯑꯗꯨ ꯀꯣꯔꯣꯅꯥ ꯂꯣꯏꯔꯒ ꯍꯣꯡꯅꯤ ꯍꯥꯏꯒꯨꯝ ꯇꯧꯈꯤꯕꯅꯤꯅ ꯑꯩꯗꯤ ꯂꯨꯍꯣꯡꯅꯦꯅ ꯁꯨꯝ ꯂꯩꯔꯤꯅꯤ ꯑꯗꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯐꯨꯠꯄꯥ ꯃꯅꯥꯛꯇ ꯆꯠꯄꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯀꯨꯏꯔꯦ ꯆꯠꯇꯕꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯐꯣꯟꯗꯕꯨꯗꯤ ꯁꯨꯝ ꯁꯥꯟꯅꯔꯁꯨ ꯑꯗ ꯂꯥꯏ ꯍꯔꯥꯎꯐꯝꯗꯒ ꯏꯕꯥꯏꯒ ꯊꯦꯡꯅꯔꯒꯗꯤ ꯅ ꯑꯩꯁꯨ ꯀꯔꯤꯅꯣ ꯈꯜꯂꯤꯅꯤ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯁ꯭ꯇꯦꯁꯟꯗ ꯊꯦꯡꯅꯕꯗꯨꯁꯨ ꯏꯕꯥꯏꯅ ꯃꯔꯣꯜ ꯑꯃ ꯏꯁꯩ ꯄꯪꯁꯛꯇ ꯁꯛꯄꯅꯦ ꯁꯣꯝꯗꯅ ꯃꯆꯥꯅꯨꯄꯤꯒ ꯑꯩꯒꯅ ꯑꯃꯨꯛ ꯏꯁꯩꯗꯨ ꯑꯩꯈꯣꯏꯗ ꯃꯔꯣꯜ ꯑꯃ ꯄꯥꯟꯕꯅꯦ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯑꯃꯨꯛ ꯏꯕꯥꯏ ꯊꯦꯡꯅꯒꯗ꯭ꯔꯥꯅ ꯑꯁꯨ ꯈꯟꯕꯒꯤ ꯋꯥꯅꯤ ꯑꯁ ꯂꯣꯏꯔꯦ ꯑꯁꯦꯡꯕ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯤ ꯑꯩꯈꯣꯏ ꯌꯥꯝꯕꯣ ꯑꯗꯨꯃꯥꯏꯅ ꯊꯃꯣꯏ ꯄꯤꯛꯁꯜꯂꯗꯤ ꯌꯥꯔꯣꯏ ꯀꯩꯗꯧꯔꯒꯦ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯤꯗꯤꯅꯦ ꯅꯨꯡꯁꯤꯅꯒꯗꯕꯅꯤ ꯌꯥꯝꯅ ꯇꯣꯏꯅ ꯎꯅꯒꯗꯕꯅꯤ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯅꯒꯗꯕꯅꯤ ꯌꯥꯝ ꯇꯣꯏꯅ ꯉꯥꯡꯅꯒꯗꯕꯅꯤ ꯌꯥꯝ ꯇꯣꯏꯅ ꯁꯦꯡꯅꯒꯗꯕꯅꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯁꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤꯅꯦ ꯁꯨꯡꯅꯦꯡ ꯅꯦꯡꯕ ꯌꯥꯗ꯭ꯔꯕꯅꯤ ꯌꯥꯝꯕꯣ ꯁꯣꯝꯗꯅꯦ ꯌꯥꯝꯕꯨꯡꯅꯅꯦ ꯂꯦꯝꯊꯣꯛꯑ ꯂꯩꯔꯤꯉꯩꯗꯅꯦ ꯑꯁꯣꯝꯗꯅꯦ ꯂꯥꯏ ꯍꯔꯥꯎꯕꯝꯗ ꯏꯆꯟ ꯇꯣꯝꯕꯤꯕꯨ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯑꯒ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯨꯟꯈ꯭ꯔꯕꯗꯤ ꯌꯥꯝꯕꯣ ꯀꯔꯤꯝꯇ ꯀꯥꯟꯅꯔꯣꯏ ꯍꯌꯦꯡ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯀꯞꯇꯨꯅ ꯂꯩꯕ ꯑꯩꯁꯦ ꯃꯇꯝ ꯑꯃꯒꯤ ꯅꯪꯒꯤ ꯅꯨꯡꯁꯤ ꯈꯣꯡꯂꯣꯏꯅꯤ ꯑꯗꯨꯒꯤ ꯏꯁꯩꯗꯨ ꯁꯛꯒꯜꯂꯦꯅ ꯑꯗꯨꯗꯤ ꯁꯨꯡꯉꯥꯏ ꯌꯥꯔꯣꯏꯌꯦ ꯌꯥꯝꯕꯣ ꯑꯩꯗꯤ ꯁꯣꯛ ꯉꯝꯖꯔꯣꯏ ꯑꯗꯨ ꯏꯁꯩꯗꯣ ꯌꯥꯝꯕꯨꯡ ꯁꯛꯀꯦꯗꯤ ꯁꯛꯑꯣ ꯑꯩꯗꯤ ꯁꯛꯄ ꯁꯣꯛ ꯉꯝꯖꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩꯗꯤ ꯂꯥꯏ ꯍꯔꯥꯎꯕ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯍꯥꯏꯁꯤꯅꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯍꯥꯊꯨ ꯂꯥꯛꯑꯒ ꯅꯪꯅ ꯍꯦꯛꯇ ꯃꯤ ꯄꯥꯏꯕ ꯋꯥ ꯃꯌꯥꯝ ꯍꯥꯏꯖꯜꯂꯦ ꯀꯔꯤꯅꯣ ꯑꯃꯨꯛ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗꯒꯥꯏꯗꯤ ꯑꯩꯁꯨ ꯁꯛꯄꯗꯤ ꯉꯝꯃꯣꯏꯗ ꯑꯗꯨ ꯅꯨꯡꯁꯤꯈ꯭ꯔꯕꯗꯨꯕꯨ ꯀꯃꯥꯏꯅ ꯀꯥꯏꯅꯔꯒ ꯀꯃꯥꯏ ꯂꯩꯗꯣꯏꯅꯣꯕ ꯑꯗꯨꯅꯤꯗꯅ ꯌꯦꯁ ꯀꯝ ꯑꯣꯟ come to the point ꯑꯗꯨꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯄꯥꯝꯖꯔꯤ ꯋꯥꯐꯝꯁꯦ ꯑꯗꯨꯒꯤ ꯃꯅꯥꯛꯇꯨꯗꯅꯦꯕ ꯑꯩ ꯂꯥꯛꯏꯁꯦ ꯌꯥꯝꯕꯣ ꯅꯅꯥꯎꯒꯤ ꯄꯨꯟꯁꯤꯗꯤ ꯄꯨꯔꯥ ꯐꯨꯜꯂꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯕ ꯄꯨꯟꯁꯤꯁꯦ ꯏꯁꯥ ꯏꯊꯟꯇ ꯅꯨꯡꯉꯥꯏꯊꯣꯛꯄꯁꯨ ꯉꯝꯖꯕ ꯑꯗꯨꯒꯨꯝꯕ ꯖꯤꯕ ꯃꯈꯜ ꯑꯃꯅꯤ ꯌꯥꯝꯕꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯨꯔꯤꯕ ꯋꯥꯐꯝꯁꯦ ꯀꯔꯤꯅꯣ ꯂꯥꯏ ꯍꯔꯥꯎꯕ ꯃꯐꯝꯁꯤꯗꯅꯦ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯀꯔꯤꯝꯇ ꯇꯧꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯤꯕꯅꯤꯀꯣ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝꯗ ꯀꯥꯡꯂꯣꯟ ꯀꯥꯏꯔꯗꯤ ꯑꯁ ꯅꯥꯇꯩ ꯆꯥꯗꯕ ꯌꯥꯝꯅ ꯑꯗꯨꯕꯨꯗꯤ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯊꯣꯛꯂꯛꯄꯅꯤꯅ ꯂꯥꯏ ꯍꯔꯥꯎꯐꯝꯗ ꯇꯥꯡꯈꯨꯜ ꯁꯥꯕꯁꯤꯡ ꯑꯗꯨꯒ ꯅꯥꯇꯩ ꯆꯥꯗꯕ ꯇꯥ ꯑꯃꯃꯝ ꯄꯥꯏꯔꯒ ꯃꯀꯣꯏ ꯃꯔꯥꯡ ꯌꯦꯛꯁꯜꯂꯒ ꯀꯥ ꯍꯦꯟꯕ ꯗ꯭ꯔꯦꯁꯅ ꯃꯤ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯁꯦꯠꯆꯤꯟꯕ ꯑꯗꯨꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯥꯏꯕꯤꯒꯥꯏꯗꯨ ꯄꯥꯏꯔꯒ ꯅꯤꯛꯇꯅ ꯈꯣꯠꯇꯅ ꯀꯔꯤꯅꯣ ꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯁꯦꯜ ꯊꯥꯔꯤꯕꯁꯤꯡꯅ ꯁꯦꯟ ꯊꯥꯕꯗ ꯐꯖꯗꯕ ꯑꯗꯨꯒ ꯖꯒꯣꯏ ꯁꯥꯕꯗ ꯐꯖꯗꯕꯁꯤꯡꯗꯨꯗꯤ ꯀꯔꯤꯅꯣ ꯑꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯉꯥꯛꯅꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯎꯃꯪ ꯂꯥꯏ ꯀꯟꯕ ꯂꯨꯞꯅꯁꯨ ꯀꯔꯤꯅꯣ ꯌꯥꯝ ꯇꯧꯗꯅ ꯁꯦꯡꯗꯣꯛꯍꯟꯗꯅ ꯈꯣꯠꯇꯅ ꯌꯥꯝ ꯇꯧꯔꯗꯥꯏꯅꯦ ꯑꯁ ꯌꯥꯝꯃꯣ ꯃꯗꯨ ꯁꯦꯡꯇꯣꯛꯑꯁꯨꯅꯦ ꯑꯩꯈꯣꯏ ꯅꯍꯥꯟꯒꯩ ꯎꯗꯕ ꯋꯥꯅꯤ ꯃꯁꯤ ꯃꯔꯨꯝꯗꯅꯦ ꯂꯥꯏ ꯍꯔꯥꯎꯕꯗ ꯍꯥꯟꯅꯗꯤ ꯎꯃꯪ ꯂꯥꯏ ꯀꯟꯕ ꯂꯨꯞꯅ ꯎꯗꯕ ꯃꯑꯣꯡꯗ ꯇꯣꯉꯥꯟꯕ ꯃꯣꯏꯅ ꯑꯅꯤꯡꯕ ꯇꯧꯔꯝꯕ ꯀꯌꯥ ꯌꯥꯎꯕꯖꯥꯠꯅꯤ ꯍꯧꯖꯤꯛꯇꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯟꯈ꯭ꯔꯕꯅꯤꯅ ꯌꯥꯝꯕꯣ ꯂꯣꯏꯅ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯦ ꯑꯁ ꯀꯔꯥꯏꯗꯅꯣ ꯈꯪꯗꯦ ꯑꯃ ꯍꯦꯛꯇ ꯅꯝꯃꯒ ꯑꯃ ꯍꯦꯛꯇ ꯊꯥꯒꯠꯂꯦ ꯑꯃ ꯍꯦꯛꯇ ꯅꯝꯃꯒ ꯑꯃ ꯍꯦꯛꯇ ꯊꯥꯒꯠꯂꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯄꯥꯡꯒꯜꯁꯤꯗꯤ ꯑꯉꯛꯄ ꯑꯔꯣꯏꯕꯤꯅꯤ ꯌꯥꯝꯕꯣ ꯄꯨꯔꯥ
ꯑꯔꯣꯏꯕꯤꯅꯤ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯑꯗ ꯇꯥꯏ ꯅꯪꯒꯤ ꯑꯔꯣꯏꯕꯤ ꯍꯥꯏꯕ ꯈ꯭ꯋꯥꯏꯗꯨꯅ ꯍꯦꯟꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯆꯨꯝꯅꯒꯤ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯑꯔꯣꯏꯕꯤꯗꯨꯗ ꯅꯪꯅ ꯎꯔꯨ ꯂꯩꯗꯅ ꯉꯥꯡꯉꯤꯗꯨꯕꯨ ꯌꯥꯃꯣ ꯑꯩ ꯑꯃꯇ ꯍꯥꯏꯖꯒꯦꯁꯦ ꯃꯨꯟꯅ ꯑꯝꯇ ꯇꯥꯕꯤꯌꯨꯁꯦ ꯃꯅꯤꯄꯨꯔꯗꯅꯦ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯈꯨꯜ ꯑꯃ ꯅꯠꯇ꯭ꯔꯒ ꯂꯩꯀꯥꯏ ꯑꯃ ꯂꯩꯕ ꯃꯇꯝꯗ ꯎꯃꯪ ꯂꯥꯏ ꯏꯔꯥꯠꯄꯒꯤꯅꯦ ꯆꯠꯅꯕꯤꯁꯦ ꯑꯗꯨꯝ ꯂꯩꯔꯛꯂꯕꯅꯤ ꯍꯥꯏꯔꯤꯕ ꯎꯃꯪ ꯂꯥꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯏ ꯍꯔꯥꯎꯕ ꯌꯥꯗꯕ ꯃꯐꯝ ꯈꯔ ꯂꯩꯔꯕꯁꯨ ꯑꯌꯥꯝꯕꯗꯤꯅꯦ ꯂꯥꯏꯕꯨꯡꯗꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯃꯊꯣꯏ ꯀꯥꯕꯒꯤ ꯊꯧꯔꯝꯁꯤꯡ ꯑꯁꯦ ꯆꯍꯤ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯡꯊꯣꯛꯏꯅꯤ ꯎꯃꯪ ꯂꯥꯏ ꯂꯥꯠꯄꯁꯤꯡꯅꯅꯦ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯂꯥꯏ ꯆꯥꯛꯅꯧ ꯀꯠꯄ ꯑꯃꯗꯤ ꯀꯨꯝ ꯆꯟꯕꯒꯤ ꯊꯧꯔꯝ ꯑꯁꯦ ꯄꯥꯡꯊꯣꯛꯇꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯃꯇꯝ ꯑꯃꯗꯅꯅꯦ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯑꯁꯦ ꯄꯥꯡꯊꯣꯛꯂꯤꯕꯅꯤ ꯂꯥꯏ ꯍꯔꯥꯎꯕ ꯍꯥꯏꯕꯁꯤ ꯃꯈꯜ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯑꯦꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯡꯅꯩꯁꯤ ꯑꯃꯨꯛ ꯑꯃꯨꯛ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯗ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯅꯨꯡꯗ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯇꯤ ꯑꯃꯒ ꯏꯃꯥꯟ ꯃꯥꯟꯅꯕꯗꯧꯅ ꯂꯣꯏꯅ ꯇꯧꯏꯗꯅ ꯃꯇꯝ ꯑꯃꯗꯗꯤ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯃꯁꯤꯡ ꯌꯥꯝꯂꯝꯗꯦ ꯑꯗꯨꯒ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯁꯤꯡ ꯌꯥꯝꯅꯕꯒꯤꯗꯃꯛ ꯈꯨꯜ ꯑꯗꯨ ꯈꯨꯟꯆꯥꯎ ꯂꯩꯆꯥꯎꯅꯅꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃꯗꯤ ꯃꯁꯤꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯄꯥꯡꯊꯣꯛꯅꯩꯗꯅ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡ ꯌꯨꯝꯕꯥꯟ ꯃꯔꯤ ꯂꯩꯅꯕ ꯏꯔꯥꯡ ꯄꯣꯛꯄ ꯌꯥꯕ ꯊꯧꯔꯝ ꯀꯌꯥ ꯃꯔꯨꯝ ꯍꯥꯞꯆꯤꯜꯂꯝꯕꯁꯨ ꯊꯦꯡꯅꯩꯌꯦꯅ ꯑꯍꯜ ꯂꯃꯟ ꯍꯥꯏꯅꯩꯗꯨꯗꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯃꯇꯝꯗꯨ ꯂꯣꯏꯈ꯭ꯔꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯊꯣꯔꯛꯄꯗꯒꯤ ꯂꯨꯆꯤꯡ ꯂꯣꯌꯥꯁꯤꯡꯒꯤ ꯃꯆꯤ ꯃꯔꯨꯝꯗ ꯂꯥꯏꯕꯨꯡꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯐꯥꯎꯕꯗ ꯃꯤꯠꯅ ꯀꯨꯞꯄꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯄꯨꯝꯅꯃꯛ ꯎꯕ ꯐꯪꯅꯔꯦꯗꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯊꯕ ꯃꯑꯣꯡ ꯆꯨꯝꯗꯕ ꯊꯕꯛꯁꯤꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯇꯨꯅ ꯃꯗꯨ ꯎꯔꯨꯕ ꯃꯇꯨꯡꯗ ꯆꯨꯝꯕ ꯂꯥꯟꯕ ꯑꯃꯁꯨꯡ ꯌꯥꯅꯤꯡꯕ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯃꯔꯨꯝ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯊꯣꯛꯂꯛꯏ ꯀꯥ ꯍꯦꯟꯖꯟꯕꯁꯤꯡ ꯌꯥꯎꯔꯛꯄꯗꯒꯤ ꯑꯇꯣꯞꯄ ꯐꯨꯔꯨꯞꯀꯤ ꯃꯤꯅ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯐꯤꯖꯦꯠ ꯆꯥꯛꯆꯦꯠꯁꯤꯡ ꯄꯥꯔꯝ ꯆꯨꯝꯅ ꯁꯦꯠꯄꯤꯗꯦ ꯂꯥꯏ ꯍꯔꯥꯎꯕꯗ ꯎꯠꯂꯤꯕ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯐꯨꯔꯨꯞꯁꯤꯡ ꯑꯗꯨꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯏ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯋꯥꯐꯝꯅꯆꯤꯡꯕ ꯐꯣꯡꯗꯣꯔꯛꯄ ꯂꯩꯈ꯭ꯔꯕꯅꯦ ꯂꯩ ꯌꯥꯕꯨꯡ ꯂꯩ ꯆꯦꯟꯅ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯂꯣꯏ ꯐꯣꯡꯗꯣꯔꯛꯏꯗꯨꯗꯤ ꯈꯕꯔꯗꯨꯒ ꯂꯣꯏ ꯌꯥꯎꯔꯛꯏꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯏꯀꯥꯏ ꯄꯤꯕꯒꯤ ꯊꯧꯔꯝꯁꯤ ꯇꯧꯕꯤꯔꯣꯅ ꯍꯥꯏꯔꯛꯈꯤꯕ ꯂꯩꯗꯨꯅꯤ ꯑꯁ ꯑꯩꯈꯣꯏ ꯑꯃꯨꯛꯁꯨ ꯃꯑꯣꯡ ꯃꯥꯟꯗꯕ ꯋꯥꯅꯤ ꯌꯥꯝ ꯐꯖꯅ ꯊꯤꯖꯅ ꯈꯪꯉꯝꯕꯖꯥꯠꯅꯤꯅꯦ ꯑꯃꯨꯛꯇꯪ ꯉꯥꯏꯈꯣ ꯀꯩꯗꯧꯒꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯃꯨꯛꯇꯪ ꯇꯥꯈꯣ ꯑꯁ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯂꯥꯏ ꯍꯔꯥꯎꯕꯗꯤ ꯌꯦꯡꯕꯗꯨ ꯆꯠꯁꯤꯀꯣ ꯍꯣꯏ ꯑꯃꯨꯛꯇꯪ ꯉꯥꯏꯈꯣ ꯀꯩꯗꯧꯒꯦ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯥꯡꯖꯧꯅꯅ ꯈꯪꯕꯗꯒꯤ ꯎꯃꯪ ꯂꯥꯏ ꯀꯟꯕ ꯂꯨꯞ ꯁꯦꯝꯗꯅ ꯇꯧꯒꯗꯕ ꯑꯃꯗꯤ ꯇꯧꯔꯣꯏꯗꯕ ꯃꯌꯥꯝ ꯑꯃ ꯁꯦꯝꯗꯨꯅ ꯃꯗꯨ ꯂꯩꯈ꯭ꯔꯕꯗ ꯍꯧꯖꯤꯛ ꯈꯛꯇꯗ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯍꯥꯏꯅꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯑꯣꯏꯔꯦꯗꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯔꯝ ꯀꯌꯥ ꯊꯣꯛꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯅꯔꯤꯕꯅꯤ ꯄꯥꯔꯝꯁꯤꯡ ꯑꯗꯨ ꯇꯣꯞ ꯇꯣꯞꯅ ꯊꯝꯂꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯇꯥꯔꯤꯕ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯥꯏꯕꯨꯡꯗ ꯑꯍꯧꯕ ꯃꯈꯜꯒꯤ ꯄꯕ꯭ꯂꯤꯛ ꯑꯦꯗ꯭ꯔꯦꯁ ꯁꯤꯁꯇꯦꯝ ꯁꯤꯖꯤꯟꯅꯔꯒ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯥꯛꯂꯤꯕꯁꯦ ꯃꯁꯤꯅꯤ ꯆꯨꯝꯃꯤ ꯌꯥꯃꯣ ꯑꯁ ꯑꯍꯧꯕ ꯀꯔꯤꯅꯣ ꯁꯥꯎꯟꯁꯤꯅ ꯏꯁꯩ ꯇꯧꯕꯕꯨꯗꯤ ꯀꯔꯤꯅꯣꯅꯦ ꯍꯦꯛꯇ ꯂꯥꯏꯕꯨꯡꯁꯤꯗ ꯈꯣꯡꯉꯤꯕ ꯁꯥꯎꯟꯁꯤꯅ ꯍꯧꯕꯗ ꯍꯦꯛꯇ ꯈꯥꯡꯕ ꯉꯝꯕꯖꯥꯠ ꯅꯠꯇꯦ ꯑꯁ ꯃꯁꯤꯗꯤ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯔꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯇꯥꯈꯣꯃꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯑꯃꯠꯇ ꯇꯨꯝꯅꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡꯒꯤ ꯍꯧꯕꯒꯤ ꯆꯨꯅꯕ ꯃꯇꯝ ꯑꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 7ꯇꯒꯤꯅ 8:30 ꯐꯥꯎꯕ ꯑꯣꯏꯔꯛꯏꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯥꯏꯕꯨꯡꯗ ꯑꯌꯨꯛꯀꯤ ꯄꯨꯡ 3:30 ꯇꯥꯔꯛꯄꯗ ꯌꯀꯥꯏꯔꯣꯜ ꯁꯛꯂꯛꯄꯗꯗꯤ ꯌꯀꯥꯏꯔꯣꯜ ꯁꯛꯂꯤꯕꯗꯣ ꯂꯥꯏꯒꯤ ꯃꯃꯥꯡꯗ ꯄꯦꯅꯥ ꯄꯥꯏꯔꯒ ꯄꯦꯅꯥꯒꯤ ꯑꯣꯖꯥꯗꯨꯅ ꯁꯛꯄ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟꯁꯤꯡ ꯑꯃꯗꯤ ꯂꯥꯏꯔꯣꯟꯁꯤꯡ ꯑꯗꯣ ꯃꯗꯨ ꯃꯥꯏꯛꯀꯤ ꯃꯇꯦꯡꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜꯅ ꯄꯦꯅꯥꯅ ꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯨꯟ ꯇꯥꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯁꯥꯊꯤꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯗꯨꯝ ꯊꯣꯛꯍꯜꯂꯤꯕꯅꯤꯗꯅ ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯅꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝ ꯑꯃ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯗꯨꯃꯛ ꯈꯥꯡꯅꯔꯤꯉꯩ ꯆꯔꯒꯗꯨꯗ ꯂꯥꯏꯕꯨꯡꯗꯨꯗꯒꯤ ꯁꯦꯜ ꯍꯥꯞꯂꯛꯄ ꯃꯤꯒꯤ ꯃꯃꯤꯡ ꯑꯃꯃꯝ ꯑꯃꯗꯤ ꯁꯦꯜꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯏꯛꯇ ꯂꯥꯎꯊꯣꯔꯛꯄꯗꯨꯅꯤ ꯑꯁ ꯑꯗꯨꯅꯤ ꯑꯃꯨꯛ ꯃꯥꯏꯛꯇꯨꯁꯨ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯃꯨꯟꯅꯔꯤꯕꯅꯤꯅꯤ ꯑꯁꯣꯝꯗꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯍꯦꯛꯇ ꯑꯩ ꯂꯥꯎꯒꯦꯅ ꯃꯗꯒꯤꯗꯤ ꯈꯔ ꯑꯃꯅ ꯂꯥꯎꯊꯣꯛꯈꯤꯕꯗꯨ ꯈꯔ ꯑꯃ ꯍꯟꯖꯤꯜ ꯂꯥꯎꯔꯛꯀꯗꯣꯏꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯉꯁꯤꯒꯤ ꯂꯥꯏꯕꯨꯡ ꯑꯁꯤꯗ ꯁꯦꯜ ꯄꯥꯡꯕꯤꯔꯝꯕꯁꯤꯡ ꯃꯥꯏꯕꯝ ꯇꯣꯝꯕꯤ ꯂꯨꯄꯥ 10 ꯊꯣꯛꯆꯣꯝ ꯆꯥꯎꯕ ꯂꯨꯄꯥ 10 ꯍꯟꯖꯕꯝ ꯄ꯭ꯔꯤꯌꯣꯀꯨꯃꯥꯔ ꯂꯨꯄꯥ 30 ꯊꯤꯌꯥꯝ ꯀꯦꯊꯕꯤ ꯂꯨꯄꯥ 13 ꯏꯉꯨꯗꯝ ꯀꯂꯥ ꯂꯨꯄꯥ 12 ꯊꯥꯡꯖꯝ ꯕꯣꯕꯤ ꯂꯨꯄꯥ 200 ꯁꯥꯄꯝ ꯕꯣꯅꯤ ꯂꯨꯄꯥ 100 ꯋꯥꯔꯦꯄꯥꯝ ꯇꯣꯝꯕꯤ ꯂꯨꯄꯥ 13 ꯅꯤꯡꯉꯣꯝꯕꯝ ꯆꯥꯛꯄ ꯂꯨꯄꯥ 50 ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯎꯗꯣꯔꯤꯕꯅꯤꯅꯦ ꯑꯁ ꯃꯗꯒꯤꯗꯤ ꯂꯥꯎꯔꯛꯄꯁꯤꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯅ ꯑꯃꯨꯛ ꯂꯥꯎꯔꯛꯀꯗꯣꯏꯅꯤ ꯍꯧꯈ꯭ꯔꯕ ꯃꯥꯏꯛꯇꯨꯗ ꯃꯗꯒꯤ ꯂꯥꯏ ꯍꯔꯥꯎꯕꯕꯨꯗꯤ ꯄꯥꯡꯉꯛꯄꯒꯤ ꯂꯥꯎꯊꯣꯛꯄꯅ ꯍꯦꯜꯂꯦ ꯅꯣꯡꯃꯗ ꯃꯥꯏꯛ ꯂꯥꯎꯔꯛꯄꯒꯤ ꯃꯈꯣꯟꯁꯦ ꯃꯍꯧꯁꯥ ꯏꯄꯥ ꯏꯄꯨꯅ ꯂꯥꯏ ꯍꯔꯥꯎꯔꯕ ꯃꯇꯝꯗꯨꯗꯗꯤ ꯑꯁꯨꯃꯥꯏꯅ ꯑꯍꯧꯕ ꯃꯥꯏꯛꯁꯦ ꯁꯤꯖꯤꯟꯅꯕ ꯅꯠꯇꯦꯕ ꯇꯉꯥꯏ ꯐꯗꯅ ꯃꯤ ꯀꯧꯊꯣꯛ ꯀꯧꯁꯤꯟ ꯑꯗꯨꯒ ꯃꯤ ꯑꯃ ꯋꯥꯠꯄꯒꯤ ꯈꯣꯠꯄꯒꯤ ꯉꯥꯏꯅꯔꯦ ꯈꯣꯠꯅꯔꯦ ꯑꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯂꯥꯏ ꯍꯔꯥꯎꯒꯗꯧꯔꯦ ꯖꯒꯣꯏ ꯍꯧꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕ
ꯄꯨꯡꯗꯨꯅꯣ ꯑꯃ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯔꯝꯕꯗꯨꯅ ꯍꯧꯖꯤꯛꯅ ꯑꯁ ꯌꯥꯗꯦꯗꯤ ꯊꯤꯡꯉꯦꯕꯨ ꯌꯥꯝꯕꯨ ꯑꯁ ꯄꯨꯔꯥ ꯑꯔꯣꯏꯕꯤꯅꯤ ꯅꯪꯒꯤ ꯄꯨꯔꯥ ꯑꯔꯣꯏꯕꯤ ꯍꯥꯏꯕ ꯋꯥꯗꯨꯗꯅꯤꯁꯦ ꯂꯣꯏꯅꯃꯛꯀꯤ ꯋꯥ ꯀꯥꯏꯅꯔꯛꯀꯗꯧꯔꯤꯁꯦ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯔꯤꯗꯨ ꯃꯨꯟꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯌꯥꯀꯥꯔꯣꯟ ꯁꯛꯂꯤꯕꯗꯨ ꯂꯥꯏꯒꯤ ꯃꯃꯥꯡꯗ ꯄꯦꯅꯥ ꯄꯥꯏꯔꯒ ꯄꯦꯅꯥꯒꯤ ꯑꯣꯖꯥꯗꯨꯅ ꯁꯛꯄ ꯁꯣꯟꯕ ꯂꯥꯏꯔꯣꯟꯁꯤꯡ ꯑꯗꯨꯕꯨꯅꯤ ꯃꯥꯏꯛꯇ ꯃꯍꯥꯛꯀꯤ ꯍꯧꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯄꯦꯅꯥꯅ ꯍꯦꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯡꯈꯨꯟ ꯇꯥꯜꯂꯤꯕ ꯀꯌꯥꯗꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯈꯨꯗꯣꯡ ꯆꯥꯍꯟꯗꯦꯕ ꯃꯗꯨꯁꯨ ꯂꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯅꯤ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯁꯨ ꯑꯗꯨꯝ ꯈꯪꯅꯔꯤꯉꯩ ꯃꯔꯛꯇꯨꯗꯅꯦꯕ ꯉꯁꯥꯏ ꯁꯦꯜꯒꯤ ꯑꯃꯨꯛ ꯂꯥꯎꯊꯣꯔꯛꯏꯗꯣ ꯁꯦꯜ ꯂꯥꯎꯕꯗ ꯅꯠꯇꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯍꯣꯔꯦꯟꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯒ ꯂꯥꯏ ꯄꯨꯒꯗꯕ ꯃꯤꯁꯤꯡ ꯃꯃꯤꯡꯗꯣ ꯑꯃꯨꯛ ꯂꯥꯎꯊꯣꯔꯛꯏꯅꯤ ꯑꯁ ꯌꯥꯃꯨꯡ ꯑꯗꯨꯅꯤꯅꯤ ꯂꯥꯏ ꯄꯨꯒꯗꯕꯁꯤꯡꯒꯤ ꯃꯃꯤꯡ ꯂꯥꯎꯊꯣꯛꯄꯗꯨꯅꯤ ꯍꯣꯔꯦꯟꯒꯤ ꯂꯥꯏ ꯄꯨꯕꯤꯒꯗꯕ ꯃꯥꯏꯕꯝ ꯀꯦꯁꯣ ꯍꯣꯔꯦꯟꯒꯤ ꯂꯥꯏ ꯄꯨꯕꯤꯒꯗꯕꯤ ꯊꯧꯆꯣꯝ ꯆꯥꯎꯕꯤ ꯂꯥꯏ ꯄꯨꯕꯤꯒꯗꯕ ꯁꯒꯣꯜꯁꯦ ꯃꯥꯏꯃꯨ ꯂꯥꯏ ꯄꯨꯕꯤꯒꯗꯕꯤ ꯍꯩꯒꯨꯔꯖꯝ ꯁꯅꯥ ꯂꯥꯏ ꯄꯨꯕꯤꯒꯗꯕ ꯅꯤꯡꯉꯣꯝꯕꯝ ꯃꯥꯏꯄꯥꯛ ꯂꯥꯏ ꯄꯨꯕꯤꯒꯗꯕꯤ ꯃꯥꯏꯕꯝ ꯖꯦꯀ꯭ꯂꯤꯟ ꯂꯥꯏ ꯄꯨꯕꯤꯒꯗꯕ ꯍꯤꯖꯝ ꯑꯥꯔꯅꯣꯜ ꯂꯥꯏ ꯄꯨꯕꯤꯒꯗꯕ ꯊꯤꯡꯕꯥꯏꯖꯝ ꯄꯥꯛꯄ ꯂꯥꯏ ꯄꯨꯕꯤꯒꯗꯕꯤ ꯁꯥꯄꯝ ꯏꯕꯦꯝꯆꯥ ꯀꯩꯔꯥꯛꯄꯝ ꯕ꯭ꯔꯨꯁꯂꯤ ꯂꯥꯏ ꯄꯨꯕꯤꯒꯗꯕ ꯂꯩꯐ꯭राꯛꯄꯝ ꯔꯣꯀꯤ ꯁꯨꯃꯥꯏꯅ ꯃꯊꯪ ꯑꯖꯅ ꯌꯥꯝꯕꯨꯡ ꯂꯥꯎ ꯂꯩꯗꯣꯔꯤꯅꯦꯃꯤ ꯃꯗꯅꯦꯃꯤ ꯅꯥꯀꯣꯡꯒ ꯆꯂꯥꯏ ꯁꯦꯒꯥꯏꯔꯤꯁꯦ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯉꯥꯡ ꯁꯨꯃꯇ ꯇꯨꯝꯕ ꯌꯥꯅꯗ꯭ꯔꯤꯕꯅꯤ ꯑꯍꯜ ꯂꯃꯟ ꯅꯠꯇ꯭ꯔꯒ ꯃꯤꯆꯝ ꯅꯠꯇ꯭ꯔꯒ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔ ꯋꯥꯡꯈꯠꯄ ꯃꯈꯩ ꯂꯩꯇꯥꯍꯟꯗ꯭ꯔꯤꯕꯅꯤ ꯅꯣꯡꯌꯥꯏꯗꯁꯨ ꯑꯗꯨ ꯃꯉꯥꯏ ꯍꯧꯔꯕ ꯁꯥꯏ ꯗ꯭ꯔꯝꯁꯤꯡ ꯃꯁꯥꯅ ꯃꯈꯣꯜ ꯍꯧꯖꯔꯕ ꯗ꯭ꯔꯝꯒꯤ ꯃꯈꯣꯜ ꯑꯗꯨ ꯑꯃꯨꯛ ꯃꯥꯏꯛꯇ ꯑꯃꯨꯛ ꯊꯥꯗꯣꯔꯛꯇꯨꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯃꯊꯛ ꯃꯈꯥ ꯑꯣꯟꯗꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯍꯟꯗ꯭ꯔꯤꯕꯅꯤ ꯍꯣꯏ ꯂꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥ ꯍꯣꯏ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯁꯥꯎꯟ ꯁꯤꯁꯇꯦꯝ ꯑꯗꯨꯗ ꯂꯥꯎꯁꯤꯜꯂꯦ ꯃꯗꯨꯒꯤ ꯇꯥꯂꯛꯇ ꯃꯥꯏꯕꯤ ꯂꯩꯃꯥꯡ ꯐꯝꯕ ꯍꯥꯏꯗꯨꯅ ꯊꯧꯔꯝ ꯑꯃꯒꯁꯨ ꯑꯃꯨꯛ ꯁꯔꯤꯛꯀ ꯀꯣꯟꯅꯅ ꯂꯩꯕꯥꯎ ꯄꯤꯔꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯥꯏꯛ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯗꯨꯃꯛ ꯌꯥꯖꯔꯤꯕ ꯄꯣꯠ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯗꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯍꯧꯕꯁꯤꯡ ꯑꯁꯤ ꯌꯥꯎꯔꯝꯕ ꯅꯠꯇꯦ ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯅ ꯏꯁꯩ ꯅꯣꯡꯃꯥꯏꯗ ꯁꯤꯖꯤꯟꯅꯕ ꯂꯩꯀꯥꯏ ꯂꯥꯟꯅ ꯇꯥꯔꯣꯏꯗꯕ ꯁꯥꯎꯟ ꯕꯣꯛꯁꯤꯡ ꯑꯗꯨ ꯈꯤꯜꯂꯒ ꯇꯉꯥꯏ ꯐꯗꯅ ꯂꯥꯏꯕꯨꯡ ꯃꯅꯨꯡ ꯑꯗꯨ ꯈꯛꯇꯗ ꯇꯥꯕ ꯌꯥꯅꯅꯕ ꯁꯤꯟꯕꯤꯔꯕꯗꯤ ꯃꯗꯨꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦꯅ ꯃꯌꯥꯝꯅ ꯍꯪꯅꯔꯛꯂꯤꯕꯁꯦ ꯃꯁꯤ ꯑꯆꯨꯝꯕꯅꯤ ꯆꯨꯝꯃꯤꯅꯤ ꯌꯥꯝꯃꯗꯣ ꯃꯅꯨꯡꯗꯨꯗ ꯂꯥꯏꯕꯨꯡꯗ ꯇꯥꯔꯤꯕ ꯃꯌꯥꯝꯗꯨ ꯇꯥꯅꯅꯕ ꯃꯅꯨꯡꯗꯨꯗ ꯑꯄꯤꯛꯄ ꯁ꯭ꯄꯤꯀꯔꯒꯨꯝꯕ ꯄꯥꯜꯂꯒ ꯇꯥꯍꯟꯕꯁꯨ ꯑꯗꯨꯝ ꯌꯥꯔꯤꯖꯥꯠꯅꯦꯕ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯅꯤ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯏꯕꯨꯡ ꯀꯌꯥꯗ ꯁꯤꯖꯤꯟꯅꯔꯤꯕ ꯁꯥꯎꯟ ꯁꯤꯁꯇꯦꯝ ꯑꯁꯦ ꯂꯩꯉꯥꯛꯅ ꯑꯣꯗꯤꯑꯣ ꯃꯤꯇꯔ ꯄꯥꯟꯒꯗꯕꯅꯤ ꯍꯥꯏꯗꯅ ꯈꯪꯍꯟꯕꯗꯤ ꯂꯩꯈ꯭ꯔꯦꯅ ꯀꯅꯥ ꯄꯥꯜꯂꯤ ꯑꯗꯨꯒ ꯃꯗꯨꯗꯩꯗꯨꯗ ꯀꯅꯥ ꯐꯥꯔꯦ ꯍꯥꯏꯕꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯑꯃꯠꯇꯁꯨ ꯇꯥꯕꯁꯨ ꯇꯥꯗ꯭ꯔꯤ ꯍꯥꯏꯔꯤꯕꯁꯤꯡ ꯁꯥꯎꯟ ꯁꯤꯁꯇꯦꯝ PA ꯁꯤꯁꯇꯦꯝ ꯑꯃꯠꯇ ꯌꯣꯟꯕ ꯌꯥꯔꯣꯏꯅꯁꯨ ꯑꯊꯤꯡꯕꯗꯤ ꯊꯝꯈ꯭ꯔꯦ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯥꯏꯕꯨꯡꯗ ꯁꯤꯖꯤꯟꯅꯕ ꯆꯨꯝꯕ꯭ꯔꯥ ꯑꯃꯁꯨꯡ ꯃꯁꯤꯒꯤ PA ꯁꯤꯁꯇꯦꯝꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯑꯃꯗꯤ ꯑꯆꯤꯛꯄꯗ ꯑꯀꯥꯏꯕ ꯄꯤꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕ ꯃꯇꯝꯗꯨꯒꯤ ꯂꯥꯏ ꯀꯃꯤꯇꯤꯅ ꯌꯦꯡꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕꯁꯨ ꯂꯩꯇꯕ ꯅꯠꯇꯦꯕ ꯑꯁ ꯌꯥꯃꯣꯡ ꯃꯗꯨ ꯍꯥꯏꯔꯨꯕꯗ ꯅꯨꯡꯁꯤꯔꯣꯏ ꯂꯩꯕꯥꯛꯀꯤ ꯆꯥꯎꯈꯠꯅꯅꯕꯅꯤ ꯑꯗꯨ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯅꯅꯕꯅꯤ ꯅꯈꯣꯏꯅ ꯂꯥꯏꯒꯤꯗ ꯌꯦꯠꯂꯤ ꯑꯗꯨ ꯇꯧꯏ ꯑꯗꯥ ꯇꯧꯏꯅ ꯍꯦꯛꯇ ꯍꯥꯏꯔꯛꯀꯗꯣꯏꯅꯤꯅꯦ ꯑꯃꯨꯛ ꯑꯗꯨꯕꯨꯗꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤꯗ ꯃꯔꯨꯑꯣꯏꯅ ꯂꯥꯏ ꯍꯔꯥꯎꯕꯕꯨ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯄꯥꯡꯊꯣꯛꯅꯅꯕ ꯃꯗꯨꯒꯤ ꯊꯧꯕꯨ ꯑꯣꯏꯅ ꯁꯤꯟꯕꯤꯔꯤꯕ ꯎꯃꯪ ꯂꯥꯏ ꯀꯟꯕ ꯂꯨꯞꯅꯁꯨ ꯀꯥꯡꯂꯣꯟ ꯑꯃꯒꯤ ꯃꯈꯥꯗ PA ꯁꯤꯁꯇꯦꯝ ꯁꯤꯖꯤꯟꯅꯕꯗ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯗꯅ ꯉꯁꯤꯗꯤ ꯍꯥꯏꯅꯔꯛꯄ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯅꯤ ꯑꯁ ꯌꯥꯝ ꯈꯪꯗꯦꯗ ꯂꯥꯏ ꯍꯔꯥꯎꯕꯁꯦ ꯇꯧꯗꯕꯁꯨ ꯌꯥꯗꯦ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯅꯕꯅꯤꯀꯣ ꯑꯗꯨꯒꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯆꯠꯅꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛꯁꯦ ꯂꯥꯏ ꯍꯔꯥꯎꯕꯗ ꯂꯣꯏꯅ ꯌꯥꯎꯔꯤ ꯆꯤꯡꯒꯤ ꯆꯤꯅꯥꯎꯁꯤꯡꯒ ꯑꯩꯈꯣꯏꯒ ꯃꯔꯤ ꯂꯩꯅꯔꯤ tamgi tamburoi chingi chingburoi haidina ekoi punamak leiriba singa si horofamje lai haraubagi ni hariba singa se yambung mase mulan badi sumdi adubu masigi ne lai haraubagi namada as yamu haidi haibai wani ko matam amma de ekoi chu thakcha dana karino tobudi tormi haibu yamu lai tharoi chu bududi kari shu kaidi edu lai tharoi du ai sup sup tur madde tobudi kana hebu madugane mahi thakchalaga tobudi lai harauri mi harauri gyanta da bum khakti yauri yamu madudani ne lai harau badaina satkum chen haisi chaluro khoidou sagot pa thengnaro adigi di sankana bu khotpa tawro ai hongna bidu tawro kadra ina ina pakhat pa ma leyaba as yamu ka shotor se kai mai ta du lai dum harau badi yenga lore chan to biga dum ta kana dum nuksi ga dum yenga lore adu na ta badum karib to gum se yare se kana de ngase dinga tan salaga ne lai harau bum da akhoi nuksi di ngasai ni san tom biyo ke ta khrabani kori no ne ajibo ibai hoide ngasai digi lei khrabra haisibo as kari no mi yabo adu nei gari ga ji thogdu rok thra masde sam thok thra pheng thok thna nu marak se le kho marak se ni kai no tok jari ja o adu na ni dana nana thawai yam ne yawe di ngasai na nuksi chat khrabore adu ga injang na pi kari kari chingum adu ga kobi hangam khra pai gim phatro as yare ke dorge yamo adu budi piram masi ke dorge
horen laibung dut kamai piram doino mini jagoi sabagi mafi maron na thola kan du mo kamai na kobi kamai piram jai no adurega moi me yum da han ibai leitring de piram ga loire adum khang leire de bu kaido wi haino mana masing leibe de sel ting na namni ine bok tu so habetang khrum kani dana as koi yamung gi sai tawai ba ma gi kitang ai ru ma ne te henjal kane ba koi yamung ai ni pura aroi bini yare ni sa solo ni 여보 손들어 아들 저거 잘 지우려 또 아스 그리노니 다시디 아이코이 센도 미로시고 아스 그러게 뭐 센도 이게만 성폭 거절을 들어보 아스 마삭시 영데디 보라 필름 콤비 비주고 말로리 아스 보라 아로이니 마이 다가다라디 비주 말이 하리 아스 아이코 좀 뻔내 손이요 좀 문니 영가나 말이요 마야 정도리 말이요 그리노니 하이고 Maya Chowdhury haidi tai karino Maya Chowdhury haidu karino akoi sentum bije kitang mamangi ya sikitang mamalong da kapthok pasida yam kana kapana te da kitang ya si yam gi budu sanda ba ale kitang intoro ko asibu da ina hek tara pharaga manung da chingsala ga lore da karino mogi secretary sing kari sing organizer sing yam lau thokre gari hanto hari bro karino amuktu ngai khota ko ke doroge o 그리노 여보 호렌 뿡 따라 보고 라이브 저거에 두 약간 하리 그만 동 아두디 뭐 꼭통 학동 머리 삼프로 들어 아두르게네 학동 꼭토로든 아이 고슈라이 ng시데 와리도 사네나 봐 야니세 아이 했던 학동 꼭토로게 야니세 하이 아스 야뭐 와로게 되고 뭐 단지나 바이사시데 니 됐는 거이 와니 야리미 로 영너리 거리노네 레콤 머럭시데 콤네 콤 토코네 야니 하이 선도이 쏜다哎，龙七，啊，是老的，说的哪都从那个头个，啊是，先同的，啊是的，带多那够的，啊是，可以拖了还了，老那头个，啊等拖去了，会，要么，拖来要么，先同没，这回下个弄来不了，这回下个弄来，ꯉꯥꯏꯍꯥꯛꯇꯪ ꯀꯨꯝꯃꯝꯃꯒꯤꯅꯦꯅ ꯁꯥꯕꯅꯤꯗ ꯂꯩꯈꯣꯝꯕꯗꯤ ꯌꯥꯝꯅ ꯊꯣꯛꯑꯦ ꯑꯗꯣ ꯂꯥꯏ ꯍꯔꯥꯎꯐꯝꯁꯤꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯁꯪ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯃꯅꯨꯡꯁꯤꯕꯨꯗꯤ ꯊꯣꯛꯇ꯭ꯔꯦ ꯑꯗꯣ ꯁꯣꯔꯣꯛꯇꯒꯤꯅ ꯁ꯭ꯋꯥꯏꯐꯥꯎ ꯆꯪꯉꯛꯄꯗꯗꯤ ꯈꯤꯇꯪ ꯇꯩꯔꯝꯃꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯦ ꯀꯣꯏꯂꯥ ꯊꯥꯕꯤꯅꯕ ꯏꯔꯩ ꯂꯩꯇ꯭ꯔꯤ ꯚꯣꯠꯁꯤ ꯂꯣꯏꯅ ꯀꯥꯟꯅꯈꯤꯗ ꯉꯥꯏꯔꯤ ꯍꯌꯦꯡ ꯚꯣꯠ ꯃꯌꯥꯗ ꯊꯥꯗꯣꯏꯔꯗꯤ ꯈꯪꯗꯦ ꯌꯥꯝ ꯀꯥꯟꯅꯕꯗꯤ ꯃꯌꯥꯝ ꯂꯥꯎꯅꯔꯤꯕꯅꯤ ꯁꯣꯏꯗꯅꯕꯗꯤ ꯁꯦꯝꯃꯛꯇꯧ ꯃꯥꯜꯂꯦꯗ ꯁꯦꯝꯒꯦꯒ ꯑꯗꯨꯝ ꯁꯦꯝꯖꯅꯨꯗ ꯁꯦꯝꯗ꯭ꯔꯒꯅ ꯁꯦꯝꯗ꯭ꯔꯦꯗꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩꯗꯤ ꯖꯒꯣꯏ ꯌꯦꯡꯕꯁꯤ ꯂꯥꯛꯀꯅꯦꯅ ꯀꯌꯥ ꯊꯥꯖꯔꯨꯗꯕꯅꯤ ꯏꯇꯣꯟꯅ ꯂꯥꯛꯑꯒ ꯖꯒꯣꯏ ꯌꯦꯡꯉꯨꯁꯦꯅ ꯅꯨꯡꯁꯤꯁꯨ ꯅꯈꯣꯏꯗ ꯃꯇꯝ ꯈꯔ ꯌꯦꯡꯃꯣ ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯅꯤ ꯅꯨꯃꯤꯠ 5ꯅꯤ ꯂꯥꯏ ꯍꯔꯥꯎꯕꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯈꯣꯏ ꯏꯃꯨꯡꯒꯁꯨ ꯂꯣꯏꯅ ꯍꯥꯏꯅꯔꯕꯅꯤ ꯇꯥꯏꯇꯣꯒ ꯌꯥꯃꯣꯡꯗ꯭ꯔꯨꯕꯒꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯂꯥꯛꯎ ꯀꯩꯅꯣ ꯑꯩꯕꯨꯗꯤ ꯑꯗꯨꯝ ꯂꯥꯛꯇꯧ ꯂꯩꯔꯦꯗ ꯑꯗꯩꯗ ꯏꯃꯥꯈꯣꯏ ꯑꯗꯨꯒ ꯏꯕꯥꯏꯈꯣꯏꯒ ꯂꯥꯛꯑꯗꯤ ꯊꯦꯡꯅꯒꯗ꯭ꯔꯅ ꯁꯨꯝ ꯑꯩꯅ ꯅꯨꯡꯉꯥꯏꯇꯗꯅ ꯏꯇꯣꯗꯁꯨ ꯁꯨꯝ ꯍꯥꯏꯔꯝꯃꯤꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯩꯈꯣꯏ ꯇꯥꯃꯣꯗꯤ ꯊꯕꯛ ꯊꯦꯡꯅ ꯑꯗꯨꯝ ꯍꯜꯂꯛꯄꯅꯤ ꯑꯌꯥꯝꯕꯅ ꯑꯥꯗꯁꯨ ꯂꯩꯕꯅꯤ ꯌꯥꯝꯅ ꯇꯣꯏꯅ ꯍꯜꯂꯛꯇꯦꯕ ꯃꯥꯒꯤ ꯀꯦꯁ ꯃꯌꯥꯝꯗꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗ ꯂꯥꯛꯑꯒꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯅ ꯑꯁ ꯌꯥꯔꯦꯗ ꯋꯥꯔꯤ ꯁꯥꯟꯅꯩꯅꯦꯅ ꯀꯔꯤꯅꯣ ꯁꯤꯕꯨ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤꯗꯤ ꯑꯝꯇ ꯌꯥꯎꯗꯦ ꯀꯔꯤꯅꯣ ꯉꯥꯡꯅꯩꯗꯣ ꯑꯩꯈꯣꯏꯅ ꯁꯥꯟꯅꯩꯁꯦ ꯑꯝꯇ ꯇꯧꯁꯦ ꯅꯨꯡꯁꯤ ꯖꯒꯣꯏ ꯌꯥꯝ ꯐꯖꯩꯀꯣ ꯈꯨꯊꯦꯛ ꯁꯥꯊꯦꯛ ꯍꯥꯏꯗꯨ ꯁꯨꯃꯥꯏꯅꯒ ꯂꯩꯗꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯃꯥꯏꯅꯒ ꯇꯧꯕꯗꯨꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯖꯒꯣꯏ ꯁꯥꯎꯀꯣ ꯑꯃꯨꯛ ꯁꯦꯡꯗꯣꯛꯅꯔꯛꯀꯅꯤꯀꯣ ꯍꯧꯖꯤꯛꯇꯤꯅꯦ ꯅꯤꯌꯣꯝ ꯀꯥꯡꯂꯣꯟ ꯂꯥꯟꯕ ꯀꯥꯟꯗꯅꯦ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯅꯤꯅ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯖꯒꯣꯏ ꯏꯁꯩ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯦ ꯍꯧꯅ ꯈꯪꯕꯤꯌꯦ ꯀꯥꯟꯗ ꯍꯦꯛꯇ ꯇꯧꯔꯛꯇꯣꯏꯅꯤꯀꯣ ꯑꯃ ꯑꯣꯏꯔꯦ ꯍꯦꯛꯇ ꯃꯤꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯎꯗꯅꯕꯗꯣ ꯍꯦꯛꯇ ꯈꯟꯅꯧꯕ ꯑꯗꯨꯗ ꯂꯩꯒꯥꯏꯗꯨ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯕꯣ ꯀꯩꯅꯣꯗꯣ ꯅꯪ ꯊꯦꯠꯂꯤ ꯆꯨꯝꯕ꯭ꯔꯣ ꯑꯣꯏꯗ ꯊꯦꯠꯂꯤ ꯆꯨꯝꯕ꯭ꯔꯕ ꯂꯩꯒꯤ ꯁꯣꯟ ꯌꯦꯠꯇ ꯊꯦꯠꯇꯧ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯍꯦ ꯑꯁ ꯇꯥꯏꯗꯣ ꯅꯪꯁꯤꯗꯤ ꯁꯩ ꯇꯧꯏꯕ ꯂꯩꯁꯦ ꯂꯩꯁꯥꯕꯤꯅꯤ ꯑꯣꯏꯗ ꯊꯦꯠꯇꯧꯅꯤ ꯃꯧꯅ ꯁꯣꯟꯗ ꯌꯦꯠꯇ ꯊꯦꯠꯇꯧꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯩꯃꯥ ꯑꯁ ꯑꯩꯗꯤ ꯈꯪꯗꯦꯅꯦ
소나 간 미리 예트 테니 무슨 뭐게 로체레나 이디 너 텔리 오너버는 떠리니네 아두기네 대바 미 레사비나네 오이테 체크덤네 뭐기나네 손다 예다 거리노 강디 이봐 봐서 그래도 저거 사범시대 코이누시네 과이득이 해내래 난 이봐 박세 생버 아스프라 로이비니 야래 야노 봐서 그래 나 코이니는 사나리 버와리드네 과이득이 톱다리 아이코니 사나리 시디 와리네 더베 타입데 야모 어두 와나 때보게노 야모 송와리 사나르가 좀 담아자이로 뭐 이저거 사는 걸 자이로 더 용을 떠도 아주도 좋네 라로움지도 모이는 것이 이랑 독선들은 아시고 무슨 것이네 어이 사비 그대로기 폰도 너무네 아시남줄루네 아시 라이하로움데 저거이 샤발하게 이랑 또이 특도이들 우리네 또 타고 끝없니네 남줄 아시남줄 여보 아스도 그기 도르시시 뭐 호머리도 저 비디오 남설래 또 그때 비디오 남시 거리는 해지고 거기 거리가 더 그러게 여보 거리는 또 브라로 이비니 예시리야 그때 또 비디오가 남설래시고 어이 나고 거기 너네 남이 정해 돼 하 너희 남이 정해 돼 거기노 신옥신 아이코는 거리란 키바 두게 라이풍치데 아이코는 거리가 키바 아두게 카메라가 남실래이두고 삭파자보 너희들 남만나 띠네 삭파자보 누피 마삭 파자파자바 레이싱지다 카메라싱 학던 남자버니네 시대 레이싱지보 레이디 오이들 로이네 텔리 레사비 오랑거니다 모디 오이라 모해봐 아두 너희나 나이코네 너희보 레사비싱키 lumba 강구로 라이 하라오분데 저거에 잘하게 될 레사비싱시 아이코이쇼 예행바 야이 하이저리바 마펑간 크라보 나트라가 시엘로르가 오이나 롱남다기 저거에 살리브로 얌라이다이네 나타나 롱 토가 뭐 어노비고 와리가 탑을 종범다 탑은 종범 방각대나 뺄호우다더나 뭐 어노비게야 핑핑 탑은 게 종보다 도 있다입대 저거이 샵을 타도레이로 나 거기 시디 야노 시터비와니 아두고 진학생 아이 거기 마포 시디 미카나벨 라빠나티 아이 거이 라헤라위 잉 블락빠니요 야르가디 진학생 쇼듬 잡비로 아이 거이 쇼듬 레이저오키 라이풍시드 칸나 짜이나바 토가 아소pan 영너르가 누가이로 해내리바 에 그거 하시고 너희 부비게 아이로 아이 거기 가실 아그 너희 부비게 지니네 어이 너희도 거기 가시면 안 되냐 그래 이누네 씨 마사가지 뚝뚝뚝 걸라오 아마시네 딱 페이기 몽다니 하이 미잠나이 고 미잠나이 한다 뭐 하나 거다냐 swai시가 또 에 어이 어지 어이 비마 너 거기 나마 타복 돈 레카이 swai시기 쏴 아마시 마사강디네 여모 저거 잡아장한 거지 뭐래 니모 미라카는 야래 정크 이선도배 너 저거 사러 루치 너 저거 사러로 저거 사러로 보노 여모 로 손들로 손들로 봐 씨 아니 이정은에 손을 그 값톡 드는 거 사크리 어이 뭐니 몽시우 시대면 몽야 말 아시게는 뭐지 마통이 나오시로 사이드 살아가 거리 노디 용시로 뭐이 거리 또 용시로 뭐니 몽시 몽도 로 자세 용시로 시가모 거리는 연봉도 뭐 뻥핑도 핑이 루케죠 아이는 거 사이나 해도 라로본 시대 아이디 세컨시엔 미기 마품 시대 카나체네버 토글 라이붕데 라헤로부 카이르디 바드라모이네 이바이네 따르게 소파 보이로 아이 하느게 리브누 식당 게도 있고 라오시고 사이드 같은 차 도우지고 뭐 거기 동네 좀 있나래봐 사이드 같은 차 도우시라고 이너럭션 인데 이너르가 아이도 Luckily, Inspector, TAYAI. Luckily, Inspector, TAYAI. Uthanaba. Kanbinaba. Thank you, sir. Welcome. Uthanaba. Kanbinaba. Inspector
TAYAI. Hanana takat suri lantok suri ba Inspector TAYAI. Hansan matangkak saungaga humpu mahapan suba tabiri ba punama pu hanana takat suri. Mayano bibira pa feedback mani comment tetang na pasage pamung Zain Kumar mani tombi takat suri tarom sari abira pa surak haibam sumila laima. Pamung Zain Kumar wari siyam na fajaye nga sige Inspector TAYAI saungaga humpu mahapan suba tangkak na takpirak pa takat suri. Sabitri Toksong, thank you tarom sari abira pa. YouTube ta amadi Facebook ta laibiri basingbo haning eletana tagachuri thoro masigi maka tarak bada nganthok sagani entertainment program 7005707808 hariba number sida call tobirak ngasigi lanthok sagadriba entertainment program thorom saru yabiyo ngasi nungthingi matamda entertainment isai sakna si thorom da saru yabi kra basingna call tobirak tanaba ningsingjari Ibe ama guru mayom isa ulan nga sige Inspector TAYAI saungaga humpumapan suba yam na fajaye na takpiray. Thank you. Promila hibam takasari wari sidi nairehe na takpiray. Takasari taram saru abirapa. Facebook live talay biba kaka Samarendra Higurjam takasari. Kalpana lai mayom takasari taram saru abirapa. Ibo saway nam takasari. Hi Harry. Biderani ako sa Inspector TAYAI wari am na fazay lai haraw ba kuire uba pangjada ba na takpiri. Hausik toli ba irang sinahay batare. Mapam kaya da Manipur gi mapang kundi magta lai haraw ba si haraw na dri. Haraw ra pasuway ra sano. Padamatong round takachari ma isa ulen thank you. Ngasigi tangkak lai haraw bagi ming kulaw do yam na mana dan mal yang male hai dong male ko nawai the male ngambi ta chiri tarom saru abira paisai tharake nangi wahai kayana haina sayori baisai ni kudol tamjage maya puna taminasi se sibusaliba mandakini kudol tamjari
Nungsizay nangbu thamoy sengna ahanba thengnaba mikutudagi ngaurure hairo nungsi amukta aigi paukhum pibiyu haibiyu aibu nungsi haina nungsibi Nungsizay nangbu thamoy sengna ahanba thengnaba mikutudagi ngaurure Mangla taibang tanida nangbu udu natanayre Mangla taibang tanida nangbu udu natanayre Aigi inakane piro nangna umsigi oina Aigi inakane piro Sigi oina Nungsizay nangbu thamoy sengna ahanba thengnaba mikutudagi ngaurure Nungsiba minota ngaure aidi pungaw ngaure Nanggi nungsiba wahaida sumhat pireibu Uizage nang siya'y tagi nangbu unsigi oina Uizage nang siya'y tagi Sige oina Nungsizay nangbu thamoy sengna ahanba thengnaba mikutudagi ngaurure hairo nungsi amukta aigi paukhum pibiyu haibiyu aibu nungsi haina nungsibi nanggit simbana Nungsizay nangbu thamoy sengna ahanba thengnaba mikutudagi ngaurure
Hana natagsuri lantok sariba Inspector Tayai hanjan patangkak tabiriba punamapu. Atenba break amagi matung na lantok sagani entertainment program 7005707808 hairiba number asida call tawbiraktuna thorom saru yabiu. Ngasi nungtengit pung ahung gi thorom da thorom saru yabi krabasingna call tawbiraktana ba ningsingjari kut call fangaudaba fall fangaudaba singda kudong saba piminasi. Hojiki yun na demi ko kradang mayam dagi laptop sari punamapu kurumjari. Door to door career consultants mama mapa aikoina khwaidigi waba mikop asi icha singna seranaba lambi singda nganga sangnaba yadana chatkibaduni tasena matam chana makhoibu takpi tambi hodaba amadi lamjing hodabana makhoigi nungda leiriba honaning bigi sakti adu masak khangjadi masimangna aranba lambi de chatkhinaba chawbu lambi ama oiraktuna nongma nongmagi imung khurimakta masing hengalakni mama mapa kayagi mi lupirang kangdari adu bungasidi madugi damakta thoina hena waningai oidre door to door career consultant Thobal Bazaar PNB opposite asida lakpiduna adongi isasing adugi career ga mari leinaba testing tokthokpiu amadi makhoigi pungning wakhalbu mangal pibiduna isasing momon minokta aikhoisu harau minok taminasi door to door consultants asida fangliba kudong chaba singdi ahanbada DMIT haibadi dermatographic multiple